ꯑꯍꯥꯟꯕꯃꯛꯇꯗ ꯂꯟꯆꯦꯟꯕ ꯇꯥꯏꯒꯔꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯃꯦꯜ ꯁꯤꯚꯤꯜ ꯂꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯗꯦꯠ 17 ꯑꯣꯛꯇꯣꯕꯔ 2022ꯗ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯣꯇꯤꯁ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯇꯤꯁꯁꯤꯡ ꯑꯁꯤ ꯄꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯈꯪꯒꯗꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯑꯁꯤ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯦꯛꯆꯦꯟꯖ ꯀꯥꯔꯗ ꯍꯥꯏꯗꯅ ꯑꯦꯛꯆꯦꯟꯖ ꯊꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯛꯆꯦꯟꯖ ꯀꯥꯔꯗ ꯁꯥꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯤꯗ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯃꯁꯨꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯑꯦꯛꯆꯦꯟꯖ ꯀꯥꯔꯗ ꯑꯗꯨ ꯁꯥꯗ꯭ꯔꯒꯗꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯑꯁꯤ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯛꯆꯦꯟꯖ ꯀꯥꯔꯗ ꯁꯥꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯈꯛꯀꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯒꯤꯕꯨ ꯑꯣꯏꯔꯣ ꯑꯃ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯛꯆꯦꯟꯖ ꯀꯥꯔꯗ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯛꯆꯦꯟꯖ ꯀꯥꯔꯗ ꯁꯥꯗꯣꯛꯄꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯐꯣꯔꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯇꯒꯤ ꯂꯧꯒꯗꯕꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯗꯒꯤ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯁꯤꯡꯗꯒꯤ ꯂꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯔꯝꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 200 ꯑꯣꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯔꯝ ꯑꯁꯤ ꯀꯩꯗꯧꯉꯩꯗꯒꯤ ꯊꯥꯕ ꯍꯧꯒꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯅꯣꯇꯤꯁ ꯊꯣꯛꯈꯤꯕ ꯗꯦꯠ 17ꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯥꯕ ꯍꯧꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯗꯦꯠ 20 ꯑꯗꯨꯋꯥꯏꯗꯒꯤ ꯐꯣꯔꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ SP ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯔꯝ ꯊꯥꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯂꯨꯄꯥ 200 ꯄꯨꯔꯒ ꯐꯣꯔꯝ ꯀꯂꯦꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯐꯣꯔꯝ ꯀꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯦꯛꯆꯦꯟꯖ ꯀꯥꯔꯗꯇꯨ ꯇꯧꯔꯒ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯇ ꯐꯣꯔꯝ ꯑꯗꯨ ꯊꯥꯖꯤꯟꯕꯤꯒꯗꯕꯅꯤ꯫ ꯐꯣꯔꯝ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯆꯦꯟꯒꯅꯤ꯫ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯆꯦꯟꯒꯗꯕ ꯃꯐꯝ ꯑꯗꯨꯅ ꯄꯥꯡꯒꯩꯗꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯦꯟꯒꯗꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯣꯏꯅ ꯇꯥꯔꯤꯛꯁꯤꯡ ꯄꯤꯊꯣꯛꯂꯦ꯫ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯃꯗꯨꯗꯤ ꯇꯦꯡꯅꯧꯄꯜꯒꯤ ꯑꯣꯏꯅ ꯇꯥꯡ 15 ꯑꯃꯁꯨꯡ 16 ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 15 ꯑꯃꯁꯨꯡ 16ꯇ ꯆꯦꯟꯒꯅꯤ꯫ ꯑꯗꯨꯒ ꯆꯥꯟꯗꯦꯜꯒꯤ ꯑꯣꯏꯅ ꯅꯕꯦꯝꯕꯔ 19 ꯑꯃꯁꯨꯡ 19ꯗ ꯆꯦꯟꯒꯅꯤ꯫ ꯅꯣꯅꯦꯒꯤ ꯑꯣꯏꯅ ꯅꯕꯦꯝꯕꯔ 30 ꯑꯃꯁꯨꯡ ꯗꯤꯁꯦꯝꯕꯔ 1ꯗ ꯆꯦꯟꯒꯅꯤ꯫ ꯇꯥꯃꯦꯡꯂꯣꯡꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 2 ꯑꯃꯁꯨꯡ ꯗꯤꯁꯦꯝꯕꯔ 3ꯗ ꯆꯦꯟꯒꯅꯤ꯫ ꯐꯦꯔꯖꯣꯜꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 5 ꯑꯃꯁꯨꯡ 6ꯇ ꯆꯦꯟꯒꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 8 ꯑꯃꯁꯨꯡ 9, 10 ꯅꯨꯃꯤꯠ 5ꯅꯤ ꯆꯦꯟꯒꯅꯤ꯫ ꯑꯗꯨꯒ ꯀꯥꯝꯖꯣꯡꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 13 ꯑꯃꯁꯨꯡ 14 ꯆꯦꯟꯒꯅꯤ꯫ ꯎꯈ꯭ꯔꯨꯜꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 15 ꯑꯃꯁꯨꯡ 16 ꯆꯦꯟꯒꯅꯤ꯫ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 17 ꯑꯃꯁꯨꯡ 18, 19 ꯅꯨꯃꯤꯠ 5ꯅꯤ ꯆꯦꯟꯒꯅꯤ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 20 ꯑꯃꯁꯨꯡ 21 ꯆꯦꯟꯒꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 19, 20, ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ 16ꯇ ꯆꯦꯟꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 19ꯅꯦ, 22ꯅꯦ, 23ꯅꯦ, ꯑꯗꯨꯒ 15ꯗꯤ ꯑꯣꯐ ꯂꯩꯔꯅꯤ꯫ ꯑꯗꯨꯒ 16 ꯐꯥꯎꯕ ꯆꯦꯟꯒꯅꯤ꯫ ꯊꯧꯕꯥꯜꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 18ꯇꯒꯤꯅ 30 ꯐꯥꯎꯕ ꯆꯦꯟꯒꯅꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 38ꯗꯒꯤꯅ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 2 ꯐꯥꯎꯕ ꯆꯦꯟꯒꯅꯤ꯫ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯣꯏꯅ ꯖꯅꯋꯥꯔꯤ ꯗꯦꯠ 3ꯗꯒꯤꯅ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 5 ꯐꯥꯎ ꯆꯦꯟꯒꯅꯤ꯫ 2023ꯒꯤꯅꯤꯀꯣ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯖꯅꯋꯥꯔꯤ 6ꯗꯒꯤꯅ ꯖꯅꯋꯥꯔꯤ 7 ꯐꯥꯎꯕ ꯆꯦꯜꯂꯒꯅꯤ꯫ ꯑꯗꯨꯒ 8ꯁꯤ ꯑꯃꯨꯛ ꯑꯣꯐ ꯂꯩꯔꯒ ꯖꯅꯋꯥꯔꯤ 9ꯗ ꯑꯃꯨꯛ ꯆꯦꯟꯒꯅꯤ꯫ ꯑꯗꯨꯒ 10ꯗꯁꯨ ꯑꯃꯨꯛ ꯆꯦꯟꯒꯅꯤ꯫ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 11 ꯖꯅꯋꯥꯔꯤ ꯇꯥꯡ 11ꯗꯒꯤꯅ ꯇꯥꯡ 12 ꯐꯥꯎꯕ ꯆꯦꯟꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯌꯦꯡꯂꯒꯁꯨ ꯌꯥꯏ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯥꯝꯂꯒꯗꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯧꯒꯗꯧꯔꯤꯕ ꯐꯝ ꯑꯁꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯃꯦꯜ ꯁꯤꯚꯤꯜꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯦ ꯁ꯭ꯀꯦꯜ ꯑꯁꯤꯅ 19,900ꯇꯒꯤ ꯍꯧꯔꯒ 63,200 ꯐꯥꯎꯕꯅꯤ꯫ ꯂꯦꯚꯦꯜ 3ꯒꯤ ꯄꯣꯁꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯃꯁꯤꯡ ꯑꯁꯤꯅ 913, ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 3 ꯅꯟ ꯒꯦꯖꯦꯇꯦꯠ ꯑꯦꯟ ꯀꯝꯄꯦꯅꯦꯟꯠꯇ 913 ꯅꯤ ꯂꯧꯒꯗꯧꯔꯤꯕꯁꯤ꯫ 513 ꯅꯤ ꯂꯧꯒꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ST, ST, OBC, ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯁꯤꯡꯒꯤ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯁꯄꯣꯔꯠ ꯄꯥꯔꯁꯟꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯇꯥ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜꯒꯤ ꯑꯣꯏꯅ 5.3 ꯋꯥꯡꯒꯗꯕꯅꯤ꯫ ꯐꯨꯠ 5ꯒ ꯏꯟꯆꯤ 3 ꯋꯥꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯦꯗꯨꯜ ꯀꯥꯁ ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯅ ꯐꯨꯠ 5ꯒ ꯏꯟꯆꯤ 2 ꯋꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯁ ꯑꯁꯤꯅ ꯅꯣꯔꯃꯦꯜꯗ 31 ꯏꯟꯆꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯦꯛꯁꯄꯥꯟꯗꯦꯠ ꯑꯩꯈꯣꯏꯒꯤ ꯐꯟꯇꯣꯛꯑꯒꯅ 33 ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯗꯤꯖꯔꯦꯕꯜ ꯑꯣꯏꯔꯤꯕ ꯑꯁꯤꯅ
ꯍꯤꯟꯗꯤ ꯈꯪꯕ, ꯅꯣꯂꯦꯖ ꯑꯣꯐ ꯍꯤꯟꯗꯤ ꯈꯪꯕ ꯑꯣꯏꯒꯗꯕꯅꯤ, ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯥꯏꯀꯣ, ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯄꯥꯝꯕꯒꯗꯤ ꯍꯤꯟꯗꯤ ꯈꯪꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯍꯥꯏ꯫ ꯇ꯭ꯔꯦꯟ ꯏꯟ NCC, NCCꯗ ꯇ꯭ꯔꯦꯟ ꯇꯧꯕ ꯄꯥꯝꯃꯤ꯫ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯏꯟ ꯁ꯭ꯄꯣꯔꯠ ꯄꯥꯔꯁꯟ ꯑꯣꯏꯕꯁꯨ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯀꯣ꯫ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 1, 2022 ꯐꯥꯎꯕꯗ 18 years ꯁꯨꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 11, 2022 ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ ꯑꯁꯤꯅ ꯆꯍꯤ 18ꯗꯒꯤ ꯍꯦꯟꯗꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯆꯍꯤ 13 ꯐꯥꯎꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯚꯤꯗ ꯂꯩꯈꯤꯕꯗꯒꯤ ꯆꯍꯤ 3ꯒꯤ ꯔꯤꯂꯦꯛꯁ ꯂꯩ, ꯆꯍꯤ 13ꯇꯒꯤ 18 ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯂꯤꯃꯤꯠꯀꯤ ꯑꯩꯈꯣꯏꯒꯤ OBCꯒꯤ ꯑꯣꯏꯅ ꯆꯍꯤ 3 ꯀꯣꯝꯊꯣꯛꯄ, ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯀꯥꯁ, ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯅ ꯆꯍꯤ 5 ꯀꯣꯝꯊꯣꯛꯄꯒꯤ ꯑꯗꯨ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕꯁꯤꯅ ꯑꯦꯅꯤꯋꯦꯌꯔ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯍꯟꯒꯅꯤ ꯍꯥꯏꯔꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯐꯤꯖꯤꯀꯦꯜ ꯏꯐꯤꯁꯤꯌꯦꯟꯁꯤ ꯇꯦꯁ ꯇꯧꯒꯅꯤ, ꯑꯅꯤꯁꯨꯕꯗ ꯔꯤꯇꯟ ꯇꯦꯁ ꯇꯧꯒꯅꯤ, ꯑꯍꯨꯝꯁꯨꯕꯗ ꯕꯥꯏꯕꯥ ꯇꯧꯒꯅꯤ꯫ ꯔꯤꯇꯟ ꯇꯦꯁꯀꯤ ꯑꯍꯥꯟꯕꯗ ꯐꯤꯖꯤꯀꯦल ꯇꯦꯁꯀꯤ ꯑꯁꯤꯅ ꯃꯥꯔꯛ 90ꯅꯤ, ꯔꯤꯇꯟ ꯇꯦꯁꯀꯤꯁꯨ ꯃꯥꯔꯛ 90ꯅꯤ, ꯑꯗꯨꯒ ꯕꯥꯏꯕꯥ ꯕꯣꯁꯤꯒꯤꯅ ꯃꯥꯔꯛ 10ꯅꯤ꯫ ꯑꯍꯥꯟꯕꯗ ꯐꯤꯖꯤꯀꯦल ꯇꯦꯁꯇꯤ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗ 100 ꯃꯤꯇꯔ ꯔꯦꯁ ꯆꯦꯟꯒꯅꯤ, ꯍꯥꯏꯔꯤꯕ ꯔꯦꯁ ꯑꯁꯤꯒꯤ ꯃꯥꯔꯛ 10ꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯟꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ 13.5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦꯟꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ 10 ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯁꯦꯀꯦꯟ 13.5 to 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯒꯅ ꯃꯥꯔꯛ 5 ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯁꯦꯀꯦꯟ 25 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯦꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯕ꯭ꯔꯣꯗ ꯖꯝ, ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯖꯝꯅꯤ, ꯃꯁꯤ ꯃꯤꯇꯔ 4.5 ꯗꯒꯤ ꯍꯦꯟꯅ ꯆꯣꯡꯂꯒꯗꯤ ꯃꯥꯔꯛ 10 ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯇꯔ 3.9 ꯗꯒꯤꯅ ꯃꯤꯇꯔ 4.5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯣꯡꯕ ꯉꯝꯂꯒꯗꯤ ꯃꯥꯔꯛ 5 ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯇꯔ 3.9 ꯐꯥꯎꯕ ꯆꯣꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯐꯦꯜ ꯑꯣꯏꯒꯅꯤ꯫ ꯍꯥꯏ ꯖꯝ ꯑꯁꯤꯅ ꯑꯋꯥꯡꯕ ꯆꯣꯡꯕꯒꯤꯅꯤ, ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ 1.35ꯒꯤ ꯃꯊꯛ ꯍꯦꯟꯅ ꯆꯣꯡꯕ ꯉꯝꯂꯒꯗꯤ ꯃꯥꯔꯛ 10 ꯐꯪꯒꯅꯤ꯫ ꯑꯗꯨꯒ 1.20ꯗꯒꯤꯅ 1.35 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯣꯡꯕ ꯉꯝꯃꯒꯗꯤ ꯃꯥꯔꯛ 5 ꯐꯪꯒꯅꯤ꯫ ꯑꯗꯨꯒ 1.20 ꯐꯥꯎꯕ ꯆꯣꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯒꯅꯤ, ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ 800 ꯃꯤꯇꯔ ꯔꯦꯁꯅꯤ, ꯃꯁꯤꯒꯤ ꯃꯥꯔꯛꯅ 10ꯅꯤ, ꯃꯥꯔꯛ 10 ꯉꯥꯛꯇꯅꯤ ꯃꯔꯤꯃꯛ꯫ ꯃꯁꯤꯅ ꯃꯤꯅꯤꯠ 2ꯒ ꯁꯦꯀꯦꯟ 95ꯒꯤ ꯃꯅꯨꯡꯗ ꯆꯦꯟꯕ ꯉꯝꯃꯒꯗꯤ ꯃꯥꯔꯛ 10ꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯤꯠ 2ꯒ ꯁꯦꯀꯦꯟ 95ꯗꯒꯤꯅ ꯃꯤꯅꯤꯠ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦꯟꯕ ꯉꯝꯃꯒꯗꯤ ꯃꯥꯔꯛ 5ꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯖꯤꯀꯦꯜꯁꯤꯡ ꯑꯗꯨ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯇꯟ ꯇꯦꯁ ꯃꯥꯔꯛ 90ꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯐꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦ ꯑꯃ ꯏꯒꯅꯤ, ꯑꯦꯁꯦ ꯑꯁꯤ ꯏꯪꯂꯤꯁ, ꯃꯅꯤꯄꯨꯔꯤ, ꯍꯤꯟꯗꯤꯗꯒꯤ ꯑꯃ ꯍꯦꯛꯇ ꯈꯟꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯇꯣꯄꯤꯛ 4 ꯄꯤꯔꯛꯀꯅꯤ, ꯇꯣꯄꯤꯛ 4ꯗꯨꯗꯒꯤ ꯇꯣꯄꯤꯛ ꯑꯃ ꯈꯜꯂꯒ ꯃꯥꯔꯛ 10ꯒꯤ ꯋꯥꯔꯗ 200ꯃꯨꯛꯀꯤ ꯑꯦꯁꯦ ꯑꯃ ꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯇꯦꯁ ꯏꯟ ꯏꯪꯂꯤꯁꯇ ꯇꯦꯁ ꯇꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯁ ꯑꯁꯤꯅ ꯃꯥꯔꯛ 10ꯒꯤꯅꯤ, ꯃꯁꯤꯗ ꯁ꯭ꯄꯦꯂꯤꯡ, ꯑꯗꯨꯒ ꯁꯤꯡꯒꯨꯂꯔ, ꯄ꯭ꯂꯨꯔꯦꯜ, ꯖꯦꯟꯗꯔꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯃꯥꯔꯒꯤ ꯑꯣꯏꯕ ꯈꯔ ꯇꯧꯒꯅꯤ, ꯁꯤꯅ ꯃꯥꯔꯛ 10ꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯑꯣꯏꯕ ꯃꯥꯔꯛ 10ꯒꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯀꯔꯦꯟ ꯇꯣꯄꯤꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯇꯦꯜ ꯃꯥꯔꯛ ꯑꯁꯤꯅ 90ꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯇꯟ ꯇꯦꯁ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯥ ꯕꯣꯁꯤ ꯃꯥꯔꯛ 10ꯒꯤ ꯑꯣꯏꯕ ꯑꯁꯤ ꯐꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯜ ꯑꯃ, ꯄꯨꯂꯞꯀꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯃ ꯊꯣꯛꯂꯛꯒꯅꯤ꯫ ꯔꯤꯖꯜꯗꯨ ꯌꯥꯎꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ, ꯄꯨꯂꯤꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯂꯣꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯂꯥꯏꯟ ꯈꯔ ꯄꯤꯖꯒꯦ, ꯃꯗꯨꯗꯤ ꯑꯗꯣꯝꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯇꯒꯤ ꯐꯣꯔꯝ ꯑꯗꯨ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10 ꯑꯗꯨꯋꯥꯏꯗꯒꯤ ꯂꯧꯕ ꯆꯠꯄꯤꯔꯣ꯫ ꯂꯨꯄꯥ 200ꯅꯤ ꯐꯣꯔꯝꯒꯤ ꯃꯃꯜ ꯑꯗꯨꯅ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯃꯇꯝꯗ NCC ꯁꯥꯔꯇꯤꯐꯤꯀꯦꯠ, ꯏꯗꯨꯀꯦꯁꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯁ꯭ꯄꯣꯔꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯔꯒꯗꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯍꯥꯞꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯀꯥꯔꯗ ꯑꯁꯤ ꯗꯦꯠ 10ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯎꯈ꯭ꯔꯨꯜ, ꯊꯧꯕꯥꯜ, ꯃꯣꯔꯦ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡꯒꯤꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯪꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯛꯁ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯃꯈꯣꯏꯒꯤ ꯅꯣꯇꯤꯁ ꯑꯁꯤꯗ꯫ ꯑꯗꯨꯒ
ꯇꯥꯡ 10ꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯍꯧꯔꯒ ꯇꯥꯡ 35 ꯐꯥꯎꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯗꯦꯠ ꯂꯦꯞꯄꯛꯀꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯗꯦꯠ 10ꯗꯒꯤ ꯍꯧꯔꯒ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖꯁꯤꯡꯗ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯑꯗꯨ ꯃꯤꯡ ꯆꯟꯅꯕꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯏꯁꯥꯅ ꯋꯥꯆꯞꯇꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯊꯥꯔꯒ ꯑꯗꯨꯒ ꯖꯤꯄꯦꯗ ꯄꯦꯃꯦꯟꯠ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯛꯁꯆꯦꯟꯖ ꯑꯗꯨ ꯐꯪꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯃꯦꯜ ꯁꯤꯚꯤꯜ ꯈꯛ ꯅꯠꯇꯕꯗ ꯍꯦꯗ ꯀꯟꯁꯇꯦꯕꯜ, ꯃꯦꯜ ꯐꯣꯂꯣꯋꯔꯁꯨ ꯀꯧꯔꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯟ ꯑꯗꯨ ꯑꯣꯟꯗ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯃꯌꯥꯝ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯈꯪꯅꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫